Kangla Pau editorial मैम थमजरी रोलिंग opposition की माइकई की popular government सेमनब demand तब मतम हेली India government Manipur Legislative Assembly animated suspension da President rule PR lenga thamkhibadegi democracy ki masak punamak mangkhri India government state ki popular government ki mood center na hakthengna PR lenga thamduna governor in council na lenga lon ki subli paishilakhiba tha masing amsalakli ruling MLA singa PR gi mahut popular government thambina bakyarak hana haiza non jabal rabasu central government ki lusingba singna tabiba laithri state asigi political party sing CSO sing maru oina opposition party ki maru oiba thaudang loriba congress ki MLA sing gi maikei gi popular government thamba pambagi kholau lairabasu center da lengak on gi subli pairiba BJP ki Narendra Modi na lusingba NDA lengak na longdre isam sam na hairabada center da lengak pairiba BJP ni state asida lengak lon gi subli paiba BJP ki MLA sing gi thaudang da thajadaba ama depend na lairi state ki ruling MLA sing gi marakta groupism leiba amadi lengak ki lusingba sindolaga anobu lusingba amagi makhada lengak thamba pamba haibadi phambalan gi lautuna bi thawung sing chathaba amadi khaukiba english singani ga kungo humdoi gi me ahumdigi illegal immigrant sin Kuki zau narco terrorist singna maitei miam paktakna hatpa amadi makhoi singi doiba legislature leiba pokhaiba lengak natragana Kuki singi doiba tongan leibak zalengam semnaba demand gi loi khamnai daba landa gi PR lengak thamjilakibani state BJP ruling gi MLA singi marak maset makai tanaduna groupism sagatuna lusingba munnaba aduga anobo lusingbu oiba pama MLA gi masing yamna leibadegi popular government sembagi claim tawba ngamdaba madi phambalal gi saitheng miyamna mayuk halakibani amaromdana central government miyam gi aningba apamigi mayukta dictatorship ki thawong sa tharakhiba si state si ki miyam bulumda lawdabagi masani haibada hamam bathokloi Manipur gi hausi oriba lengak wayel thaudang gi phibam na state si ki miyam gi mathakta kayam kuina political goeba apitpa madi akhaba miyeng ni yengkhigedagi haibado kanamatana haiba ngamdaba phibam da lairi Central government state ki miyam ni yengliba miyeng karino haibado sabsana khangdokna ba ruling amadi opposition gi MLA sing CSO sing yauna loop sing gi makedigi popular government thamina ba makhalamati gi demand tawdabana center gi lusing ba singna khalliba wakhalamadi apamba singna do khangdokna ba honaba sumi tawbatabu Manipur gi apun ba saktam thugaina ba honarakpa singgi mayok miyamna leptuna lakhiba khongpham hena session hanbagi iroinana singnarakpa khudimak mayokna sem saduna leipitai politician singgi yonglei merei naiba amadi akuba miyeng da furuki saktam ka henna ba honaba sing adudigi miyamna khuusan pamthui president rule gi mahut popular government semnaba demand gi matam heli central government Manipur miyam gi damak kari taurakadagi haibadu yengmana aremba oiragani hainasu Kangla Pau gi editorial makhatana pali Jharkhand da IED pokhaiba da sokhiba CRPF inspector laikanaba ngamdana sikhri Jharkhand da mawising na sakti laiba IED ma pokhai halakpadegi aruba phibam da sokhiba numit kunni gi matung sai yangkhai gi nipan suraba CRPF ki inspector ama ngarang Delhi gi AIMS hospital laikanaba ngamdana sikhri Central Reserve Police Force CRPF ki official amana fogdok gi matungina October 10 Jharkhand gi West Singhabum district ki Babudera Samta area security force na mawising gi mathakta operation sa tharingaida improvised explosive device IED du pokhai lakhibani pokhai badura CRPF ki inspector Kaushal Kumar Mishra aruba phibam du sokhi haina fogdok lodun mangnai Soklaba Mishra Jharkhand gi puraklaba matung Delhi gi All India Medical Sciences AIMS da October 13 digi layengduna lakhibani adubu ma ngasi angan badala kanaba ngamdana sikhibani haina official singduna phongdokli laikhidraba Mishra Bihar digi ni haina phongdokloduna mangnai October 10 da sathakiba operation adu CRPF ki humpusuba battalion gi inspector sina paramilitary force asigi team ama lusingki IED pokhaiba duna Mishra ki matakta CRPF ki atoba personnel anisu sokhi adubo Mahendra Laskar sai nifuga manga koba Assam dagi constable amadi October 13 da hadana laikhidre haina makna phongdok lianisu pawsta pali Lokta tasinmada ahum siri ani sokli
Himachal Pradesh ki Samba district gari ama aruba lok amada tasinbadagi miyoi ahum sikibaga loinana atopa anida sokli haina police na phongdokre. Police officer amana phongdokpigi matungina thawdodu nahan numidang athengbada Samba district ki Sura area da thokibani maknaki gari adu meter sani rom luba lok amada tasinbadura miyoi ahum khudakta sikhi amasum atopa anida sokhi laikhidraba miyoi singadugi maming Rajendra Kumar Pami Kumar masum sasin kawi haina phongdokladuna maknaki asokpa singadu tisada leiba civil hospital pukhalaba matung Samba medical college ta refer tokre Bisi mina nangliba miyai punamak Samba dagine madi makoi luhongbagi thorom ama yaururaga mayumda halakpagi lambida lebak thiba thawdok tu mayo nakhibani haina official singduna phongdokli maknaki thawdodu thokibagi sab saba maram khangdoknaba hojik thigatpagi thabak chathari gairi RJD ने MLA यावना लुसिंग तरा पार्टी दगी तंदोखरे पार्टी की मेयक थबक तौबगी दमक बिहार की लाकनी असेंबली मिखल की मंगोइनना राष्ट्रीय जनता दल RJD न सिटिंग MLA अमा यावना लुसिंग तरा पार्टी दगी तंदोखरे हाइदि असेंबली मिखल RJD नत्रगन इंडिया ब्लॉक की मिरेब ओइरिबसिंग की मेयक थबक तौरम थेंगनबदगी लुसिंग तरा असि मथक RJD न डिसिप्लिनरी एक्शन असि लौखटपनी हाइना RJD की स्टेट प्रेसिडेंट लाल मंडल की सिरोल अमन फोंदोखली RJD digi tantokraba lusingbasing adugi manungda Dihara sitting MLA Fatiha Bahadur Singha party ki state vice president Satish Kumar amadi hanagi MLA Golam Jilani Warsi amasum Riyazul Haq Razu yauri party na ticket pi khidabagi matung Fatiha Bahadur Singha hauzik mahakna mot chiliba Dihari sitegi independence mirep on laklibi assembly mikal thingnaribani RJD na sitting MLA ani amasum hanagi legislature manga yauna lusingbu punga tret party degi tandokiba numit nini ki matung makoi tarasu makatana tandokibani panbayabadi puna members ani gani fugum doi leiba Bihar assembly ki mikal November 3 amasum 13 da takak anirak thokna pangthokadabani amadi vote masing na November 10 ga marida thigadabani hanisu paus na makatana phongdorakli English singani ga nipan Assam na bom mathang pokhaiba CM na laikhidraba singi mafamda ikai khumna botkhre Assam ki minister Himanta Biswa Sharma na ngarang English singani ga nipan state sigi tuan mafam singda bom mathang pokhaiba gi thawdokta laikhidraba singi mafamda ikai khumna botkhre National Democratic Friends of Bodoland NDFB na puna bom mapan mathang pokhayan kibaduna miyoi Marfuga nipan ki punsi mang ki bine mas atopa sawa hen mana sokhi bine hanis report tauri ex ta thagala ko rola mada minister Sharma na hai English ngani ga nipan October 13 si matam punamak ta Assam gi puwari da ama manumit ama oiduna leiraga ni amadi namit si da state si da masigi leimai da khwai gi tamthi bu attack uba phangki en su paus ta makhata na phongdorakli lakpoi na tendak pa pomana indigenous citizens issue ga mari leinana Nagaland government na Kukis, Kasaris, Mikir amasung garo singda piramba benefits amasung privilege sing lepkhre loinana Kukis, Kasaris, Mikirs amasung goros ki indigenous status Nagaland da lairiba singi oina under review da lairi ado tentak na sumna miyam na thamjagi hauzikoi na di miyam paus matang sa lusinjarage amasung makhata pa anauba update miyam puna ngamina saina channel sigi makedi gi miyang phamda makhata na thamjari makhata pa anauba update miyam puna ngamina si